Ngarang Imphal East District Police ki Special Commando na Village Volunteer mga fazing ki bathong adu yaning da phongdok la tuna ngasi nungthil lagi haudun yamlaba miyam na kawa asem lekai mapada Imphal ngore lambi thingdu khongjang changsin khrei lambi thingma ki pawdu hek phangmaga singjamai police ki OC mafumadu da laktuna yengsilaba matung singjamai ki SGPO Imphal West District ki additional SPLO su mafumadu da yokselaktuna miyam ki khongjang adu handokna bahaiki adubu miyam na lambi thingma ki khongjang adu hando haiba yakide Kaksing na laiba tongan relief camp singi fibam yengshin machat kiba Manipur ki gavda Anusuya uike halakpagi lambida khongjang changshi liba singaduna governor ga unaduna fazin kiba village volunteer manga adu thadorokna ba takshin gani haiduna laiki adubu Imphal West ki SP mafumadu da laktuna khongjang changshi liba singa wari sanaduna yana ba puraklaba matung governor ki khongsata ayet apan leitana ba miyang ki khongjang adu ngai hak leplaga governor chatkraba matung miyang ki irang adu amuk hana makha chathaki lambi thingmaduna maram oiraga lambi chathok chasina chauna kaiba pi ki adubu anala amadi emergency ki oiba thabak thoram singari athing mama ta pikide panba yabadi khul ngak pamanga ado Imphal East District ki duty magistrate puthokla matung lakliba tang kun ngani thoi fawba police custody gi remand lauthakre hari